ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯦꯔꯤꯌꯦꯜ ꯑꯣꯏꯅ ꯁꯟꯗꯣꯛꯆꯒꯗꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤ ꯆꯔꯥꯡꯄꯥꯠꯇꯒꯤ ꯆꯨꯡꯈꯥꯝ ꯖꯟꯃꯦꯖꯣꯏꯅ ꯏꯕ ꯕꯤꯀ꯭ꯔꯝ ꯕꯦꯇꯥꯜꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯅꯤ꯫ ꯉꯁꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯀꯥꯂꯤꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯒꯨꯟ ꯄꯨꯝꯅꯃꯛꯅ ꯇꯤꯟꯕ ꯑꯃꯁꯨꯡ ꯀꯨꯏꯅ ꯆꯦꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧꯁꯤꯡꯗꯒꯤ ꯑꯊꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯆꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯑꯀꯟꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯣꯡꯁꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕꯗ ꯌꯨꯙꯤꯁꯊꯤꯔꯒꯨꯝꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯁꯨ ꯀꯥꯝ ꯀꯧꯕ ꯂꯥꯏ ꯑꯗꯨꯒ ꯃꯥꯟꯅꯩ꯫ ꯃꯔꯜ ꯃꯊꯨꯝ ꯏꯅꯥꯛ ꯈꯨꯟꯕꯗ ꯀꯨꯕꯦꯔꯗꯒꯤ ꯇꯥꯗꯦ꯫ ꯃꯔꯧꯁꯤꯡ ꯃꯕꯨꯗꯤꯗ ꯁꯒꯣꯜꯁꯦꯟ ꯒꯨꯔꯨꯒ ꯑꯝꯍꯥꯅꯤ꯫ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜꯗ ꯔꯥꯕꯣꯟ ꯅꯤꯡꯊꯧꯒꯨꯝꯕꯅꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯉꯥꯛ ꯁꯦꯟꯕꯗ ꯔꯥꯝꯆꯟꯗ꯭ꯔꯒꯤ ꯃꯇꯧꯅꯤ꯫ ꯅꯥꯄꯜ ꯑꯆꯥꯎꯔꯝ ꯀꯥꯕꯗꯁꯨ ꯗꯨꯔꯖꯣꯙꯟꯒ ꯄꯥꯡꯈꯛꯅꯤ꯫ ꯗꯥꯟ ꯇꯧꯔꯛꯄꯗ ꯀꯔꯅꯗꯒꯤ ꯋꯥꯠꯇꯦ꯫ ꯁꯥ ꯂꯥꯟꯗ ꯚꯤꯁꯃꯗꯒꯤ ꯅꯣꯞꯇꯦ꯫ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯁꯔꯁꯇꯤꯒ ꯆꯥꯡꯗꯝꯅꯩ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤ꯫ ꯃꯁꯥꯗ ꯑꯁꯥꯎꯕ ꯈꯛ ꯂꯩꯔꯝꯗꯦ꯫ ꯇꯥꯏꯕꯪꯄꯥꯜꯒꯤ ꯒꯨꯟ ꯄꯨꯝꯅꯃꯛꯅ ꯃꯉꯣꯟꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯅꯞꯆ ꯇꯥꯡꯖꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯩ ꯁꯛ ꯁꯣꯟꯕꯗ ꯃꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯔꯥꯖ ꯗꯔꯕꯥꯔꯗ ꯂꯩꯕꯥꯛ ꯋꯥꯌꯦꯟꯅꯅꯕ ꯑꯊꯣꯏꯕ ꯅꯤꯄꯥ ꯃꯥꯄꯟ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯅꯕꯔꯠꯇꯅ ꯃꯟꯇ꯭ꯔꯤ ꯃꯥꯄꯜ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯍꯥꯛ ꯁꯔꯒꯒꯤ ꯏꯟꯗ꯭ꯔꯔꯥꯖꯒꯨꯝꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯥꯄꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯗꯕꯟꯇꯔꯤ, ꯔꯕꯔꯨꯆꯤ, ꯕꯥꯔꯥꯃꯤꯍꯤꯔ, ꯁꯄꯪꯅꯛ, ꯑꯃꯔ ꯁꯤꯡ, ꯒꯗꯛꯄꯨꯔ, ꯁꯪꯀꯨꯔ, ꯕꯦꯇꯥꯜꯕꯠꯇ, ꯀꯥꯂꯤꯗꯥꯁ ꯑꯁꯤꯅꯤ꯫ ꯀꯂꯤ ꯖꯨꯒ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯨꯝꯕ ꯅꯤꯡꯊꯧ ꯑꯅꯤ ꯁꯨꯔꯝꯗꯦ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯃꯍꯥꯔꯥꯖ ꯇꯥꯜ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯥꯏ ꯑꯅꯤ ꯑꯗꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯅꯈꯤꯕꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯁꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒ ꯁꯩꯅꯥꯁꯤ ꯑꯃꯒ ꯎꯅꯕ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯔꯥꯖꯁꯚꯥꯗ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯈ꯭ꯔꯕ ꯁꯩꯅꯥꯁꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯁꯩꯅꯥꯁꯤ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯇꯤꯛ ꯆꯥꯕ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯒ ꯆꯦꯡ ꯊꯣꯏꯗꯤꯡ ꯄꯨꯊꯣꯛꯇꯨꯅ ꯍꯧꯅꯕꯤ ꯄꯨꯖꯥ ꯀꯠꯂꯝꯃꯤ꯫ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯐꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯪꯒꯣꯜ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯅ ꯃꯨꯜꯂꯕ ꯍꯩ ꯈꯥꯒꯣꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯍꯔꯥꯎꯅ ꯎꯍꯩ ꯑꯗꯨ ꯂꯧꯔꯒ ꯃꯀꯣꯛꯇ ꯀꯠꯂꯦ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯗ ꯊꯝꯖꯤꯟꯅꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯩꯅꯥꯁꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯅꯃꯛ ꯂꯥꯏꯅ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯍꯩꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯁꯩꯅꯥꯁꯤꯒ ꯃꯔꯩ ꯌꯦꯠꯅꯕꯗ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯀꯥꯏꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯚꯥ ꯑꯗꯨ ꯀꯥꯏꯅꯈ꯭ꯔꯕꯗ ꯁꯩꯅꯥꯁꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗꯒꯤ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯁꯩꯅꯥꯁꯤ ꯑꯗꯨ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯎꯍꯩ ꯑꯃꯃꯝ ꯇꯠꯇꯅ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯁꯩꯅꯥꯁꯤꯅ ꯄꯤꯔꯝꯕ ꯎꯍꯩ ꯑꯗꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯕꯨ ꯈꯥꯏꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯎꯍꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯌꯥꯎꯔꯝꯂꯦ꯫ ꯃꯅꯤ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯄꯨꯔꯛꯄ ꯎꯍꯩ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯈꯥꯏꯗꯨꯅ ꯌꯦꯡꯕꯗ ꯎꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯨꯡꯗ ꯃꯅꯤ ꯃꯇꯨꯝ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯔꯝꯂꯦ꯫ ꯃꯅꯤꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯁꯩꯅꯥꯁꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯂꯥꯏꯒꯨꯝꯅ ꯈꯟꯈ꯭ꯔꯗꯨꯅ ꯊꯥꯖꯕ ꯑꯃꯗꯤ ꯂꯨꯅ ꯇꯧꯕ ꯍꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯔꯥꯖꯁꯚꯥꯗ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯍꯧꯁꯥ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯖ, ꯑꯩꯅ ꯃꯪꯒꯣꯜꯒ ꯂꯣꯏꯅꯅ ꯄꯤꯔꯝꯕ ꯎꯍꯩꯁꯤꯡ ꯑꯗꯨ ꯆꯥꯔꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, ꯅꯍꯥꯛꯅ ꯄꯤꯕꯤꯔꯝꯕ ꯎꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯜ ꯅꯥꯏꯗꯕ ꯔꯠꯇꯅ ꯉꯥꯛꯇ ꯌꯥꯎꯔꯝꯕ ꯊꯦꯡꯅꯖꯔꯦ꯫ ꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯁꯩꯅꯥꯁꯤ ꯕꯕꯥꯅ ꯑꯁꯨꯛ ꯊꯧꯖꯥꯜ ꯂꯩꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯃꯔꯝ ꯂꯩꯔꯤꯕꯒꯦ? ꯁꯩꯅꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯃꯔꯝ ꯀꯌꯥ ꯂꯩꯔꯤ, ꯃꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧ, ꯒꯨꯔꯨ, ꯃꯥꯏꯕ ꯄꯟꯖꯤ, ꯅꯨꯄꯤ ꯃꯆꯥ ꯄꯣꯛꯄ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯍꯥꯡꯕ ꯈꯨꯠ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯅꯤꯡꯂꯤꯕ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯖ, ꯅꯍꯥꯛꯇꯤ ꯀꯨꯏꯅ ꯆꯦꯟꯕ ꯑꯃꯁꯨꯡ ꯃꯃꯤꯡ ꯆꯠꯄ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯖ, ꯅꯉꯣꯟꯗ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏꯗꯕ, ꯑꯍꯥꯡꯕ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯈꯛ ꯂꯩꯇꯦ꯫
ꯋꯥꯗꯣ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯩꯅꯥꯁꯤ ꯒꯣꯁꯥꯏꯅ ꯑꯩꯕꯨ ꯆꯥꯟꯕꯤꯕꯒꯤ ꯋꯥꯅꯤ, ꯃꯃꯜ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯅꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯅꯕꯤꯔꯤ, ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯟꯒꯩꯗ ꯂꯩꯖꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯕꯗ ꯁꯩꯅꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯁꯩꯅꯥꯁꯤꯅ ꯍꯥꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯤꯡꯕ ꯑꯃꯕꯨꯗꯤ ꯂꯩ, ꯃꯗꯣ ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯍꯥꯛꯀ ꯈꯟꯅꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯊꯕꯛ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ꯫ ꯑꯔꯣꯟꯕ ꯋꯥ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯄꯣꯠ ꯑꯗꯨꯒꯤ ꯃꯒꯨꯟ ꯋꯥꯠꯄꯅꯤ꯫ ꯋꯥ ꯑꯗꯣ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧꯒ ꯁꯩꯅꯥꯁꯤꯒ ꯑꯊꯨꯞꯄ ꯃꯐꯝꯗ ꯆꯪꯗꯨꯅ ꯋꯥ ꯈꯟꯅꯈꯔꯦ, ꯑꯗꯨꯒ ꯁꯩꯅꯥꯁꯤ ꯑꯗꯨꯅ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯣ ꯍꯪꯂꯛꯏ, ꯑꯗꯨꯒ ꯋꯥꯗꯨꯅ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯕ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯁꯥꯙꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕꯤꯔꯦ꯫ ꯋꯥꯗꯣ ꯇꯥꯔꯕꯗ ꯁꯩꯅꯥꯁꯤ ꯑꯗꯣ ꯍꯔꯥꯎꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯪꯒꯣꯜꯒꯤ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯗꯨꯅ ꯅꯥꯟꯊꯕꯤꯔꯦ, ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯦ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯒꯣꯗꯥꯕꯔꯤ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟꯗ ꯑꯆꯧꯕ ꯃꯣꯡꯐꯝ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯠꯂꯒ ꯑꯁꯤꯕ ꯖꯤꯕꯕꯨ ꯁꯥꯗꯟ ꯇꯧꯒꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯁꯥꯗꯟ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯛ ꯍꯦꯛ ꯉꯝꯂꯣꯏ, ꯑꯗꯨꯅ ꯃꯍꯥꯔꯥꯖꯒ ꯑꯩꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯇꯧꯔꯨꯁꯤ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯅꯤꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯕꯤꯀ꯭ꯔꯝ ꯅꯤꯡꯊꯧꯅ ꯁꯩꯅꯥꯁꯤꯅ ꯇꯥꯛꯄꯤꯕ ꯑꯄꯨꯝꯕ ꯌꯥꯖꯔꯦ, ꯊꯕꯛ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯈꯪꯖꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇꯤ ꯂꯩꯔꯝꯗꯦ, ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ꯫ ꯁꯩꯅꯥꯁꯤ ꯑꯗꯣ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯖ, ꯃꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯊꯟꯇ ꯂꯥꯛꯀꯗꯕꯅꯤ, ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯔꯛꯎ, ꯍꯥꯏꯔꯤꯕ ꯃꯣꯡꯐꯝ ꯑꯗꯣ ꯌꯧꯅꯕ ꯂꯥꯛꯎ, ꯑꯩꯗꯤ ꯍꯥꯟꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯂꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯁꯩꯅꯥꯁꯤ ꯅꯤꯡꯊꯧꯗꯒꯤ ꯕꯤꯗꯥꯏ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯁꯩꯅꯥꯁꯤꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯁꯩꯅꯥꯁꯤ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯀꯌా ꯊꯥꯒꯠꯂꯛꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯁꯩꯅꯥꯁꯤ ꯍꯧꯅꯕꯤ ꯕꯦꯚꯥꯔ ꯇꯧꯈ꯭ꯔꯦ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ, ꯁꯥꯙꯨ ꯕꯥꯕꯥ, ꯑꯩ ꯂꯥꯛꯆꯔꯦ, ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯖꯧ ꯍꯥꯏꯕꯒꯦ ꯇꯥꯛꯄꯤꯔꯣ ꯖꯣꯒꯤ꯫ ꯄꯨꯛꯅꯤꯡ ꯇꯞꯊꯧ ꯃꯍꯥꯔꯥꯖ, ꯃꯔꯝ ꯑꯗꯣ ꯍꯥꯏꯔꯒꯦ꯫ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯌꯦꯡꯉꯨ, ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏꯜ 4 ꯂꯥꯞꯄ ꯁꯝꯁꯥꯟ ꯘꯥꯠ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯁꯤꯡꯁꯥꯄꯥ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ, ꯃꯗꯨꯒꯤ ꯎꯊꯛ ꯑꯗꯨꯗ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯃ ꯎꯁꯥꯗ ꯄꯟꯗꯨꯅ ꯌꯥꯜꯂꯤꯕꯅꯤ, ꯃꯗꯨ ꯅꯍꯥꯛꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯨꯅꯃꯛ ꯄꯨꯔꯛꯎ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯥ ꯀꯠꯄ ꯍꯧꯔꯝꯂꯒꯦ꯫ ꯁꯥꯙꯨꯒꯤ ꯃꯋꯥ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ, ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯛꯇꯨꯅ ꯃꯣꯡꯐꯝ ꯌꯧꯔꯛꯂꯦ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ, ꯅꯣꯡꯒ ꯇꯥꯔꯦ, ꯃꯝꯕꯅ ꯂꯝꯕꯤ ꯎꯗꯦ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ, ꯑꯃꯨꯛ ꯅꯣꯡ ꯈꯣꯡꯂꯛꯄ ꯈꯥꯛꯂꯛꯄꯗ ꯅꯥꯀꯣꯡ ꯌꯩꯁꯤꯜꯂꯤ, ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯗ ꯂꯝꯕꯤ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯝꯕ ꯃꯔꯛꯇ ꯃꯥꯗꯨꯅ ꯂꯥꯛꯄꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯨꯡꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯌꯥꯝꯕ ꯑꯍꯤꯡꯒꯤ ꯇꯝꯅꯂꯥꯏꯁꯤꯡꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯠꯂꯨ, ꯐꯥꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯈꯣꯡ ꯅꯥꯝꯃꯇ ꯉꯥꯏꯕ ꯖꯤꯕ ꯑꯃꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯦꯛ ꯂꯦꯞꯂꯩ꯫ ꯚꯨꯠ ꯄ꯭ꯔꯦꯠ, ꯗꯥꯀꯤꯅꯤ, ꯖꯣꯒꯤꯅꯤꯅꯆꯤꯡꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯀꯌꯥ ꯆꯣꯡꯐꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯃꯥꯡꯍꯜꯂꯝꯗꯥꯏꯗ ꯕꯩꯔꯩꯕꯤ ꯀꯧꯕꯤ ꯂꯥꯏꯅ ꯖꯒꯣꯏ ꯁꯥꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯩꯔꯤ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯝꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯦꯟ ꯆꯣꯡꯕ ꯑꯃꯗꯤ ꯅꯤꯟ ꯈꯣꯡꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯁꯤꯕ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯇꯧꯒꯨꯝ ꯁꯤꯡ ꯈꯔ ꯁꯦꯝ, ꯃꯩ ꯈꯔ ꯊꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯃꯤ ꯑꯁꯤꯕꯒꯤ ꯃꯀꯣꯛ ꯍꯨꯟꯗꯨꯅ ꯐꯤꯕꯨꯜ ꯍꯥꯏꯕꯤ ꯁꯥꯟꯅꯩ꯫ ꯌꯦꯡꯈꯤꯕ ꯃꯐꯝꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯉꯥꯛꯇ ꯎꯔꯝꯃꯤ꯫ ꯍꯨꯏ ꯑꯃꯗꯤ ꯂꯝꯍꯨꯏꯅꯆꯤꯡꯕ ꯑꯁꯤꯕ ꯃꯤꯁꯥ ꯆꯥꯕ ꯀꯌꯥ ꯑꯃ ꯆꯤꯛꯅꯔꯤ꯫ ꯎꯔꯨꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯖꯣꯝꯒꯤ ꯂꯩꯕꯥꯛꯀꯨꯝ ꯈꯜꯂꯤ꯫ ꯃꯑꯣꯡ ꯑꯁꯦ ꯃꯤ ꯅꯠꯇꯕ ꯂꯥꯏ ꯐꯥꯎꯕꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌ ꯅꯤꯡꯊꯧꯗꯤ ꯊꯣꯏꯅ ꯑꯀꯤꯕ ꯄꯣꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯔꯕ ꯁꯥꯃꯨ ꯂꯝꯁꯥꯅ ꯇꯧꯕꯒꯨꯝ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯤꯡꯁꯥꯄꯥ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯊꯨꯡꯈꯔꯦ꯫
ꯎꯄꯥꯜꯗꯣ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ ꯑꯗꯨꯒ ꯃꯄꯥꯜ ꯃꯍꯩꯁꯨ ꯌꯥꯝꯅ ꯁꯥꯠꯂꯤ ꯑꯃꯁꯨꯡ ꯄꯥꯜꯂꯤ ꯑꯗꯨꯒꯨꯝꯕ ꯎꯄꯥꯜ ꯑꯗꯣ ꯇꯥꯞ ꯇꯥꯞ ꯀꯣꯟꯗꯨꯅ ꯀꯥꯈꯠꯂꯛꯂꯦ ꯎꯇꯣꯟ ꯌꯧꯕꯗ ꯎꯁꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯌꯥꯜꯂꯤꯕ ꯇꯁꯦꯡꯅ ꯎꯔꯦ ꯃꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃꯅꯤ ꯃꯨꯅ ꯁꯥꯡꯂꯕ ꯃꯁꯝꯅ ꯏꯐꯥ ꯐꯥꯅ ꯆꯥꯏꯊꯔꯤ ꯃꯁꯥ ꯑꯗꯨꯗꯤ ꯃꯇꯣꯡ ꯌꯥꯎꯗꯕ ꯁꯔꯨꯗ ꯎꯟꯇꯅ ꯀꯨꯞꯄ ꯍꯛꯆꯥꯡꯅꯤ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯣ ꯀꯛꯊꯠꯂꯨꯔꯦ ꯊꯧꯔꯤ ꯑꯗꯣ ꯍꯦꯛ ꯀꯛꯄꯗ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯧ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯑꯗꯨꯕꯨ ꯎꯊꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦ ꯃꯍꯥꯛꯅ ꯍꯦꯛ ꯃꯈꯥ ꯌꯧꯕꯒ ꯇꯥꯈ꯭ꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗ ꯑꯁꯤꯕꯗꯣ ꯆꯦꯟꯈꯤꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯄꯟꯕ ꯂꯩꯇꯅ ꯑꯃꯨꯛ ꯎꯊꯛ ꯑꯗꯨꯗ ꯀꯥꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯔꯛꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯦꯇꯥꯜꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯊꯪ ꯉꯥꯏꯃꯤꯟꯅꯔꯁꯤ